Kari Shirune again, Makuti Shinabrane. When Hale Cart, the Harun, all age pension, both hung dream in Tauri. Carigino. Lemon sing on go to see you. Could be a mission of one day. See a day, she lying with her sinner. Ha. Now they can know I now. Now I did them now later today. My papa to all your call. Oh, Ima a movie Tungzao the Gi, Matanta live 98 years. Queen up Madame Nandini na phone ga later big about Ima do Chahi 98 I tell it. Magi Mokuti Hote Putang Hakan Chapiru and Selila of Lebanon. Mother Kanam later, Magina, the Mazama Sugari Karim Taliti Kanam later. Only Chapusara in Java Chazaba. The Madi Manaka Kui, Natan Chasarugi. From the Gi Cherokee. Thank you. Ima amubigum jore Tungzao. Oil pump ama laisigi hek opposite. Sahi 90 ga 8 suraba. Halama haitar. Koina Tom Kramer Manga and BB Kiva phone, BB Kiva. Then a massive Nare Hadana Ima Amobigi, Yum Yarevazik Mobicum Dodi, Mokuti had on the Yamatari. Boleh cepat selo. Ini tengah. Oh. Ambil lagi. Hoi hoi. Hoi. Imung dah. Hantu canggih. Oh. Kari Shirune again, Makuti Shinabrane. Kuti mi si dong na tia da. Cancer na ba mi hingi. Dagi. Asano pa da Abdullah ito na do. Ay di tabak. Asi wang ang imudungang lo. Asi pra plaster hay bra hay da bra jamele si ba. Ay po ramane. Plaster hay ba. Ti si mathak sayeng dara pambo marak si dara. Mayay sidani. Mayay dane ba. Saru pambo marung nate saru makta. Yet pa lo X-ray mo lo bra. Aduh, kalau ni lagi tu putul orang. Amos tu iba. Oh, kalau ini dah, sebenarnya yang pulang. Turi lo kaino to isi. Awang jalan makawal tu. Kai do bai turi no. Sine tek pa. Ako. Sina ngananggi. Tuna hangi. Chidi samdri sidi. Samti. Samdari betul. Samdi ese. Nanti yang buat saya kita. Aduga
ꯑꯩꯁꯨ ꯀꯩꯅꯣ ꯌꯦꯡꯗꯦꯕ ꯑꯩꯁꯨ ꯑꯅꯥꯕꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯣꯏꯔꯗꯤ ꯁꯤꯗꯤ ꯁꯝꯗ꯭ꯔꯤ ꯍꯥꯏꯕ ꯉꯔꯥꯡꯗꯤ ꯂꯧꯊꯣꯛꯀꯗꯧ ꯃꯥꯜꯂꯦꯕ ꯂꯧꯊꯣꯛꯇꯔꯦꯕ ꯅꯠꯇꯦ ꯁꯤꯗꯤ ꯁꯤ ꯇꯥꯔꯤ ꯁꯔꯨꯁꯤꯗꯤ ꯑꯃꯨꯛ ꯁꯝꯗ꯭ꯔꯤ ꯍꯥꯏꯕ ꯁꯤꯗꯤ ꯁꯔꯨꯁꯦ ꯅꯍꯥꯟꯗꯤ ꯃꯊꯟꯗ ꯁꯝꯃꯛꯀꯅꯤ ꯍꯥꯏꯕ ꯖꯥꯠꯂ ꯑꯩꯕꯨꯗꯤ ꯈꯪꯗꯦꯕꯀꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯁꯤꯅꯦꯕ ꯑꯥ ꯑꯩꯈꯣꯏꯅ ꯁꯔꯨꯒ ꯏꯃꯥꯕꯣꯛꯀꯤ ꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯤ ꯁꯥꯡ ꯇꯤꯡꯊꯍꯜꯂꯣ ꯍꯥꯏꯔꯦ ꯑꯍꯟꯅꯤꯅ ꯇꯤꯡꯊꯔꯒꯅ ꯆꯦꯀꯥꯗ ꯆꯪꯂꯦ ꯃꯥꯏ ꯇꯦꯛꯏ ꯄꯣꯠꯇꯣ ꯇꯤꯡꯊꯔꯒꯅ ꯁꯦꯒꯥꯗ ꯆꯪꯉꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯁꯥꯔ ꯁꯤꯁꯦ ꯇꯦꯛꯏ ꯁꯔꯨꯁꯦ ꯈꯔ ꯀꯥꯞꯈꯠꯂꯦ ꯑꯗꯨꯅ ꯃꯥ ꯁꯦꯝꯃꯀꯥꯟꯗ ꯍꯩꯔꯛꯄꯅꯦꯕ ꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯌꯥꯟꯊꯔꯒ ꯅꯣꯡꯃꯩ ꯈꯔ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯀꯣꯡꯈꯠꯂ ꯂꯩꯔꯗꯤ ꯁꯔꯨꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯞꯁꯤꯟꯈꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯁꯦꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯔꯨꯗꯣ ꯈꯔ ꯑꯃꯨꯛ ꯀꯥꯞꯈꯠꯈ꯭ꯔꯕ ꯁꯨꯝ ꯀꯣꯜꯂꯒꯇ ꯂꯩ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯗꯣꯛꯇꯔꯒꯤ ꯃꯔꯣꯜ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯦꯛꯁꯔꯦꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯕꯩꯅꯤ ꯍꯥꯏꯕꯗꯨ ꯁꯤ ꯄꯨꯕꯤꯔꯣ ꯂꯩꯕꯩ ꯋꯥꯕꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯑꯃ ꯁꯔꯨꯗꯣ ꯁꯨꯝ ꯇꯦꯛꯑꯒ ꯂꯩꯔꯗꯤ ꯆꯤꯛꯑꯝꯒꯅꯦꯕ ꯆꯤꯛꯄꯩ ꯒꯨꯂꯤ ꯆꯥꯔꯝꯒꯅꯤ ꯆꯤꯛꯄꯩꯁꯨ ꯒꯨꯂꯤ ꯆꯥꯕꯗ ꯀꯞꯄꯝꯒꯅꯦꯕ ꯁꯔꯨꯗꯨ ꯇꯦꯛꯏꯕꯅꯤꯅ ꯌꯥꯝ ꯀꯞꯀꯅꯦꯕ ꯑꯗꯣ ꯁꯝꯖꯟꯅꯈ꯭ꯔꯒ ꯊꯥ 6ꯇ ꯑꯗꯨꯝ ꯑꯣꯏꯁꯜꯂꯛꯀꯅꯦꯕ ꯀꯣ ꯊꯥ 3ꯐꯧꯗ ꯑꯣꯏꯁꯟꯕ ꯍꯧꯔꯅꯤ ꯑꯗꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯃꯣꯏ ꯁꯤꯗꯩꯗ ꯁꯤꯒꯤ ꯈꯨꯠꯇꯦꯛꯁꯤꯗꯗꯤ ꯌꯣꯠ ꯍꯥꯞꯄ ꯈꯣꯠꯄꯅ ꯇꯧꯔꯒ ꯂꯩꯁꯟꯕꯤꯔꯗꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯇꯧꯈꯤꯅꯦꯕ ꯁꯤꯁꯦ ꯍꯦꯜꯊ ꯀꯥꯔꯠꯀꯤꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀꯥꯔꯗ ꯁꯥꯗ ꯃꯥꯜꯂꯦ ꯏꯆꯦ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯁꯥꯕ꯭ꯔꯣ ꯀꯥꯔꯗ ꯁꯥꯈꯤꯕ꯭ꯔꯣ ꯁꯥꯗꯦ ꯀꯥꯔꯗ ꯍꯦꯜꯊ ꯆꯤꯐ ꯀꯥꯔꯗ ꯃꯤꯅꯤꯁꯇꯔꯒꯤ ꯍꯦꯜꯊ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯦꯜꯊ ꯀꯥꯔꯗ ꯂꯩꯇꯦ ꯁꯥꯔꯝꯒꯗꯧ ꯃꯥꯟꯗꯦ ꯑꯁ ꯑꯗꯨꯁꯨ ꯁꯥꯕꯤꯒꯗꯧꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯀꯣꯛ ꯌꯦꯡꯕꯗ ꯄꯩꯁꯥꯗꯨ ꯑꯗꯨꯒꯨꯝꯕ ꯈꯔꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯤꯡꯉꯣꯏ ꯍꯥꯏꯕ ꯍꯣꯏꯅꯦ ꯍꯦꯜꯊ ꯀꯥꯔꯗꯇꯤ ꯍꯥꯏꯔꯨꯅꯨ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯐꯧ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯇꯧꯔꯤꯁꯦ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯒꯤ ꯁꯦ ꯊꯝꯖꯟꯕꯤꯈꯣꯁꯦ ꯍꯧꯖꯤꯛꯁꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯍꯥꯟꯕꯗ ꯏꯃꯥꯏ ꯁꯔꯨꯗꯣ ꯅꯞꯁꯟꯅꯗ꯭ꯔꯤ ꯅꯞꯁꯟꯅꯔꯒ ꯂꯦꯡꯗꯅ ꯂꯩꯅꯕꯁꯦ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄ꯭ꯂꯁꯇꯔꯗꯣ ꯍꯩꯖꯤꯜꯂ ꯊꯝꯃꯗꯤ ꯏꯃꯥꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟꯗꯣ ꯃꯇꯝ ꯈꯔ ꯇꯧꯔꯣꯏꯗꯧꯕ ꯌꯥꯔꯤꯈꯩ ꯑꯗꯨ ꯂꯦꯡꯗꯅ ꯇꯧꯕ ꯍꯥꯏꯁꯤ ꯁꯤ ꯌꯥꯟꯈꯠꯂꯒꯐꯥꯎ ꯂꯦꯡꯗꯅ ꯊꯝꯅꯔꯤꯕꯅꯤ ꯇꯨꯝꯕ ꯈꯣꯠꯄꯗ ꯈꯔ ꯂꯦꯡꯕ ꯇꯧꯕꯗ ꯅꯠꯇꯅ 나보고 찍고 ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯈꯠꯁꯦ ꯍꯥꯏꯕꯗꯣ ꯉꯥꯈꯠꯄ ꯌꯥꯕ ꯁꯨꯃꯥꯏꯅ ꯇꯤꯡꯊꯔꯒ ꯊꯝꯃꯣꯏ ꯁꯣꯏꯈ꯭ꯔꯕ ꯑꯍꯟꯁꯤꯗ ꯇꯤꯡꯊꯧꯑꯣꯏꯗꯨꯗꯤ ꯇꯤꯡꯊ ꯉꯝꯗꯔꯦꯕ 롱게브라모 ꯁꯤ ꯅꯨꯡꯗꯥꯡꯅ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯨꯡꯗꯥꯡꯁꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯑꯗꯨꯅ ꯑꯁꯤꯁꯨ ꯃꯣꯏꯅ ꯀꯗꯥꯏ ꯂꯩꯕꯅꯣ ꯇꯦꯔꯥꯗ ꯑꯗꯨ ꯅꯣꯏꯗ ꯁꯦ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯀꯩ ꯀꯩ ꯇꯧꯕ ꯅꯣꯏ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯝꯕꯗꯤ ꯁꯔꯨꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯇꯧꯕꯤꯔꯒ ꯑꯝꯇꯪ ꯌꯦꯡꯍꯟꯕ ꯑꯃꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅꯤꯌꯦ ꯑꯗꯨ ꯃꯥꯒꯤ ꯍꯦꯜꯊ ꯀꯥꯔꯗꯀꯨꯝꯕꯗꯨ ꯁꯥꯕ ꯌꯥꯕ ꯅꯣꯏ ꯁꯤꯗ ꯂꯩꯔꯗꯤ ꯇꯤꯡꯗꯅꯕꯗꯨ ꯇꯧꯕꯤꯗ꯭ꯔꯗꯤ ꯁꯤꯅ ꯅꯣꯏꯗꯁꯨ ꯁꯦꯟꯅꯕꯗ ꯋꯥꯅꯤ ꯈꯨꯠ ꯁꯝꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯅꯣꯏꯗꯁꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯉꯔꯣꯏ ꯑꯗꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯣꯏꯁꯨ ꯊꯕꯛ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯁꯨꯝ ꯄꯨꯜꯂ ꯌꯦꯠ ꯂꯩꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨ ꯃꯥꯏꯁꯦ ꯃꯐꯝ ꯆꯥꯅ ꯑꯃꯨꯛꯇꯪ ꯁꯝꯖꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯔꯤꯝꯁꯇ ꯀꯥꯔꯠꯇꯨ ꯁꯥꯍꯜꯂꯗꯤ ꯅꯣꯏ ꯄꯩꯁꯥꯁꯨ ꯇꯤꯡꯉꯣꯏ ꯅꯣꯏꯅ ꯃꯥꯡꯗꯧꯕꯕꯨ ꯁꯤꯗ ꯌꯨꯝꯗ ꯁꯦꯟꯅꯩꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯟꯅꯕꯩ ꯋꯥꯅꯤ ꯆꯥꯛ ꯏꯁꯤꯡ ꯈꯔꯗꯒ ꯊꯣꯡꯕꯗꯨꯅ ꯁ꯭ꯇꯣꯞ ꯑꯃ ꯇꯧꯔ ꯊꯣꯡꯖꯕ ꯌꯥꯏ ꯑꯅꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯡꯕ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯇꯉꯥꯏ ꯐꯗꯕ ꯈꯔꯗꯨ ꯇꯧꯔꯒ ꯁꯤ ꯃꯌꯥꯝꯅ ꯄꯩꯁా ꯆꯪꯗꯅ ꯇꯧꯗꯧ ꯅꯠꯇꯦꯕ ꯁꯤꯒꯤꯗꯤ ꯅꯍꯥꯟ ꯑꯣꯖꯥ ꯇꯣꯝꯕꯅ ꯂꯨꯄꯥ 3,000 ꯄꯤꯔꯝꯃꯦꯗꯥꯏ ꯉꯔꯥꯡ ꯆꯦꯛ ꯆꯠꯅꯔꯤꯕꯅꯤ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯄꯤꯅꯔꯤ ꯑꯗꯨ ꯆꯦꯡ ꯆꯥꯛ ꯄꯥꯡꯅꯔꯛꯄ ꯀꯩꯗꯧꯕ ꯆꯦꯡ ꯆꯥꯛꯇꯤ ꯂꯩꯔꯤꯕ꯭ꯔꯥꯕ ꯂꯩꯌꯦ ꯌꯥꯎꯕꯅꯦ ꯑꯁꯦ ꯑꯩꯅ ꯆꯦꯡ ꯕꯦꯛ ꯑꯃ ꯄꯣꯔꯛꯄꯅꯤ ꯆꯦꯡ ꯕꯦꯛ ꯑꯃ ꯍꯧꯖꯤꯛ ꯕꯔꯕꯠ ꯋꯥꯠꯂꯛꯏꯅꯤ ꯏꯃꯥꯅ ꯁꯤꯗ ꯇꯧꯕꯗꯣ ꯅꯣꯏ ꯁꯦꯟꯅꯕꯤꯕꯅ ꯈꯔ ꯌꯦꯡꯕꯤꯔꯣ ꯇꯉꯥꯏ ꯐꯗꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯦ ꯂꯃꯟ ꯁꯤꯡꯉꯝꯀꯣ ꯑꯗꯨꯒ ꯁꯤꯌꯨ ꯈꯨꯠꯇꯦꯛꯑ ꯃꯤ ꯁꯤꯅ ꯐꯥꯎꯅꯗꯦ ꯀꯗꯥꯏꯗ ꯈꯨꯠꯇꯦꯛꯑ ꯃꯤ ꯁꯤ ꯇꯥꯡ 4ꯁꯤꯗ ꯂꯨꯍꯣꯡ ꯆꯠꯂꯛꯏꯕ ꯊꯧꯕꯥꯜꯗ ꯍꯜꯂꯛꯑꯒ ꯑꯩꯅ ꯑꯥꯗꯩ ꯀꯣꯛ ꯉꯥꯎꯋꯦ ꯍꯜꯂꯛꯑꯒ ꯐꯤꯔꯣ ꯍꯣꯡꯗꯣꯛꯆꯩ ꯐꯝꯕꯗ ꯁꯨꯝ ꯂꯣꯡ ꯇꯨꯝꯃꯦ ꯁꯨꯃꯥꯏꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄꯗꯩ ꯐꯣꯟꯁꯦ ꯍꯥꯡꯉꯒ
이봉아지 봄야분이가 꺼내줘봐. 저럼 더그래봐. 아까양 파지. 라이만 파지자. 아이 농아래가 땅망아지 파샤를 우리 검지다가 짝긴 저 부마지 아이 샤를 보내봐. 아저기. 농 수분 까먹고 좀 난토림이네 떠오르지. 서루도 버전에 때 서루도 때이버 서루도 아두더기 해나 떼ꯛpa 마텍 떼ꯛpa 강구 레이 아두 요나 사이드 마까 사이 마까 떼디 요나 따디 야데바 이마지디 사이 마까 ꯈꯛꯇꯅꯦꯕ 떼이도 사이드 떼ꯛꯄꯅ 두 포토 마파두 사드리에바 마파두 사할라 칸두도 모이 플라스터 तौबा मा लेनेबा दो तंगाई फदना से युमदा सेनाबजो सेनानी सिदा सेनाबै मतमदो आदैदा रिम्स तोइन पुखलगा आदा लेबगी वानी मरक्तुदा आदैदा कार्ड साबा खोटपदो अमतंग तौरग नोइना सेनरगदी कैसु ओइदे अदुना अदुम फ्रीदा लाइंग जदौनी हाइबा हंजिगिनिना अदु फिबम दु समाइना लेरे खोले हाइबदु लेबनिना करमयाम सो अदुम खर केरो लेकाय सो मतेंग पांगबिबसु अदुम पांगकनी ताबु तानारदि हाइबा सेंगसाक्तसु पांगनरई हाइदि दोम तुरगा कैंसर नारगा अदि अरुबने कैंसर नाबदु हुजिकति लाइंग ngамमेबा हुजिकतो ngамद्रिसे किडनी फेल होइबा किडनी फेल होइबसना कयाम लाई हुजिकसे वन किडनी फेल होइबसे याम की अदुना मागी ngसाइगी मखुत्त सोइबा खरसिदि असिमा पाजि चाप चागिबदा अदुम हल्लो हाइरा अनिबा मोइना दुम मदगिदि तांगा सुक्ता चेकअप लाउ दु तो हाइरा यानेबा खंगे पिरामाती हाइरगा चलो थाइ चिक पने योम यो काइजो मफाता बगिनी इसेगी कनतो अदुनी दसानी मा अरे बाउलेती छाल लेनासे नरसन हाइबा लाइना लेतबदना तेल लाइना तेल लगे जना तौला जाला खं अनावदो इमा चाहिँ छु याम काले कमे माउलेना माउलेते छि कप्सन है हाइ पोक हौद्रिदुनी फाइलु मरा ओइ पोकने याद अदुना नंबर 1 होजिकसे इमागिसे मफम चाबम दि येंगबम तंगाई फदब लेरे जेनिम्स चलगा नतर रिम्स चलगा मिंग चनचलगा डॉक्टर की वाम तंग ताथोके हाइब्रा हेक्ता चलगा मोइन एडमिशन तौरगा लेक्टर खोइ चर हेक्ता संग लेरेगे हाइबिदि हाइरोय ओपीडी मा हाना ककनी सरुगे डॉक्टर कना ताई अयुक्तंगना चपि तारे उंग तरे निपान चलगा टिकेट कपिरनी सरुगे डॉक्टर दु ताई समाइ टेकपनि खोपनि खो हाना येंगुरे कमाइ तोक्सिगे बेट लेयुरा सिदा येंगागा हाइजलगा लाओ हाइब्रा चेकअप लाओ हाइब्रा मोइदा हंगबम चंगे डॉक्टर की वा तारगा अदुगा टिकेट तुम कपिरगा मोइना येंगनी अदुदि पैसा तिंगबो नते सी चाउ चिकपा नाबि इरेयुदुनी को मोइना सी चारी चिकपा नाबगी हयेंग चिकपा नादि करी गुली चाउगे हंगो मोइना मु नौना इरकनी अदुम खरा लेरा ला लोरे दुलपा चांगा चाथुर की वानी अदुगा सिदा दुम सरु वसनबा खोनबा दि चाबा थकपा यानबा हाइतारे अदु तेंगे दे चाबा याबा यादबा खरा अदु नत्रगदि सरुदो ओसंद्रगदि अदु माना हौगटपा ngamdaba चांग हेलकनी मयाम दि येटपा चांग हेलकनी मयाम जो थबक लोइ चिनरकपनिना सुम येंगसनबिनब लेत्रदि लुइएबा थबक क्वेश्चन गरगा ने ओसनबा वानी क्वेश्चन गरगा ओसनबा याम वानी आदि अहन ओइरमने ओसलु यारोयबा फटेक पसिदा पटना सिदि तौदौ थबक नेबा मोइगी चिंखुमदुगा सोंगी डॉक्टर चिंखुम मानारिब्रे यंगो खोइना खंबा नतमनिना नत्र मिंगोंदा लान लौरु यादेबा अदुना अखंग डॉक्टर न हाइरक पो आदु तादोन खोइना कुसिरासि तौदबा ऑपरेशन तौरसी अदु तौरसी हाइबदि मु सेंथुमदे हम चाउना संग इदना नामदना ऑपरेशन तौबा हाइदि ऑपरेशन तौरगा होजि लेरि फिबम जु योट हापगा ता मपादा लेसल थम यायबा सिदा यो चै समै पा लेदोइनेबा अदुरदि प्रॉब्लम से लेरोयबा नुंगाइ किद्रबा थबनिदा लेंबा यारोदो नाकादा तुम्बा यारोदोइमनि सेब यारोदोइमनि ने सिगेतै सिलाइं बै खसिनरो रंगो रंगो पोर के चंग हा ना दे तन नोआय ना ना बाइदि दुम ना लेरे दुदि माय पाप तो यो को हो मा अदुगा आइने सलनी हाबिसदा बिरजित ने अदगी अनिता ने अदगी पियने मोय अनि अहुम हाइतारे तक तक पैसा खरा सनी सोम चांगा कापे मोय दुगा पुनसला पुरैनी से अदु अमुक मतुंग लाग लाय मा तौरा तौरे को होय मा अदु फाउनरसी सा थकते कनो तौबिरुन फाउनरसी जाको अदुम त परबा पुनबदि अमता तौबिरो खरा कुइसलगा फरोय
ꯑꯗꯨ ꯃꯊꯪ ꯑꯩꯗꯤ ꯔꯤꯝꯁꯇ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯔꯤꯝꯁꯇ ꯄꯨꯕꯅ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯈꯣꯝꯗꯣꯛ ꯔꯤꯝꯁꯇ ꯄꯨꯔꯒ ꯇꯧꯔꯒ ꯅꯣꯏꯅ ꯁꯤꯗ ꯁꯦꯟꯅꯕꯁꯨ ꯁꯦꯟꯅꯕꯅꯤ ꯁꯦꯟꯅꯕꯁꯨ ꯁꯦꯟꯅꯕꯅꯤ ꯂꯩꯔꯒꯗꯤꯅꯦ ꯌꯨꯝꯗꯒꯤ ꯆꯦꯟꯅꯔꯒ ꯈꯣꯠꯂ ꯃꯍꯨꯠ ꯉꯥꯏꯍꯥꯛ ꯁꯤꯟꯅꯔꯒ ꯇꯧꯕꯗꯣ ꯐꯗꯣꯏꯕ ꯅꯪ ꯁꯤꯗꯒꯤ ꯇꯧꯕ ꯁꯤꯗꯗꯤ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯗꯤ ꯑꯥꯗꯒꯤ ꯗꯣꯛꯇꯔ ꯔꯥꯎꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯗꯣꯛꯇꯔ ꯔꯥꯎꯟꯗꯨ ꯈꯔꯁꯨ ꯌꯦꯡꯅꯤꯗꯅ ꯇꯦꯔꯥꯒ ꯔꯤꯝꯁꯀꯗꯤ ꯅꯛꯏꯗꯅ ꯑꯗꯨꯁꯨ ꯂꯩꯔꯦ ꯅꯪꯒꯤꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅꯔꯦ ꯌꯨꯝꯗꯒꯤ ꯆꯥꯛ ꯄꯨꯔꯛꯑꯣ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯔꯤꯝꯁꯇ ꯑꯣꯏꯅ ꯄꯨ ꯖꯤꯝꯁꯇ ꯑꯣꯏꯅ ꯍꯌꯦꯡ ꯄꯨꯔꯣꯅꯤ ꯍꯌꯦꯡ ꯑꯗꯒꯤ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦꯅ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯝꯇ ꯑꯗꯨꯒ ꯃꯇꯝꯗꯣ ꯀꯨꯏꯅ ꯂꯧꯗꯅꯕꯩ ꯋꯥꯅꯤꯗ ꯑꯗꯩ ꯅꯣꯏꯗꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯁꯨꯝ ꯇꯥ ꯂꯩꯔꯗꯤ ꯅꯝꯕꯔ 1 ꯁꯨꯝ ꯁꯦꯟꯅꯕ ꯑꯃ ꯆꯪꯗꯣꯏꯅꯦꯕ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨ ꯅꯣꯏꯅ ꯀꯔꯤꯝꯐꯥꯎ ꯊꯣꯛꯅꯗꯦ ꯍꯥꯏꯔꯁꯨ ꯐꯩ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯍꯥꯏꯅꯗꯣꯔꯤꯕꯅꯤ ꯃꯤ ꯑꯁꯤ ꯂꯨꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤ ꯐꯩꯌꯦꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯄꯥꯎꯗꯣ ꯉꯁꯤꯁꯨ ꯇꯥꯟꯅꯔꯒ ꯈꯔꯁꯨ ꯁꯣꯏ ꯄꯥꯡꯉꯛꯀꯅꯤ ꯈꯜꯂꯤ ꯑꯇꯩ ꯑꯇꯩꯅꯁꯨ ꯀꯣ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯄꯨꯛꯅꯤꯡ ꯋꯥꯔꯤ ꯂꯣꯏꯔꯒꯅꯤ ꯑꯗ ꯃꯤ ꯈꯔ ꯑꯃꯨꯛ ꯂꯥꯛꯇꯅ ꯑꯃꯨꯛ ꯑꯥꯗ ꯂꯩꯔꯕꯅꯤ ꯑꯃꯨꯛ ꯂꯝꯕꯤꯗ ꯂꯩꯔꯕꯅꯤ ꯑꯃꯨꯛ ꯆꯠꯇꯣꯔꯕꯅꯤ ꯀꯔꯤ ꯏꯁꯩꯅꯣ ꯑꯣ ꯄꯨꯁꯄꯔꯥꯅꯤꯒ ꯃꯈꯣꯏꯗꯤ ꯊꯧꯔꯝ ꯇꯧꯔꯤ ꯐꯔꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨ ꯌꯦꯡꯊꯣꯛꯑꯒ ꯑꯃꯨꯛ ꯑꯣꯖꯥ ꯃꯦꯂꯩꯒ ꯐꯥꯎꯅꯔꯒꯦꯀꯣ ꯄꯥꯎꯗꯣ ꯅꯥꯕꯗꯣ ꯐꯔꯒꯅꯦ ꯆꯠꯂꯒꯗꯧꯅꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯅꯪꯗꯕ ꯏꯃꯥ ꯃꯧꯕꯤꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨ ꯃꯈꯨꯠ ꯇꯦꯛꯄꯗꯨ ꯐꯠꯇ꯭ꯔꯦ ꯃꯈꯨꯠꯇꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯥꯏꯁꯦ ꯆꯍꯤꯗꯤ ꯌꯥꯝꯕ ꯑꯗꯨꯅ ꯆꯍꯤ ꯌꯥꯝꯕꯅꯤ나 ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯌꯦꯡꯕꯨꯗꯤ ꯑꯅꯛꯄ ꯗꯣꯛꯇꯔ ꯂꯣꯀꯦꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯗ ꯑꯇꯩꯗꯤ ꯌꯦꯡꯉꯝꯃꯤ ꯑꯗꯨ ꯈꯔ ꯑꯣꯏꯁꯟꯕ ꯈꯣꯠꯄ ꯋꯥꯠꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯌꯦꯡꯅꯕꯒꯤ ꯇꯧꯔꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤ ꯂꯩꯇꯕꯗꯒꯤ ꯃꯥꯒꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯂꯥꯛꯆꯔꯝꯕꯅꯤ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯣ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯃꯧꯕꯤꯁꯦ ꯍꯥꯟꯅ ꯀꯜꯂꯤꯉꯩꯗ ꯗꯥꯏꯃꯟꯗ 3-4ꯔꯛ ꯂꯥꯛꯈ꯭ꯔꯦ ꯃꯥꯅ ꯆꯐꯨ ꯁꯥꯔꯒ ꯇꯨꯡꯖꯟꯖꯕ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛ ꯂꯦꯡꯌꯥꯟ ꯐꯤ ꯄꯨꯔꯛꯄ ꯑꯗꯨꯒ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯃꯤꯇꯝ ꯄꯨꯔꯛꯄ ꯏꯃꯥꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯆꯐꯨ ꯁꯥꯔꯒ ꯆꯥꯖꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯇꯦꯛꯂꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯁꯔꯀꯥꯔꯅ ₹1,50,000 ꯄꯤꯔꯒ ꯁꯥꯕꯤꯕꯅꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯄꯔꯄꯁ ꯑꯃꯠꯇ ꯂꯩꯇꯦ